ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯁ꯭ꯅꯦꯛ ꯀ꯭ꯂꯥꯟꯒꯤ ꯃꯥꯁꯇꯔ ꯑꯗꯨꯕꯨ ꯂꯝꯍꯥꯡ ꯑꯃꯗ ꯆꯦꯜꯂꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯥꯅ ꯆꯦꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯏꯒꯟ ꯀ꯭ꯂꯣ ꯀ꯭ꯂꯥꯟꯒꯤ ꯃꯥꯁꯇꯔ ꯁꯦꯡ ꯀ꯭ꯋꯥꯟꯅ ꯃꯃꯥꯡꯗ ꯊꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯒꯗꯧꯕꯒꯤ ꯁ꯭ꯇꯦꯞ ꯂꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯅꯦꯛ ꯐꯤꯁꯀꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯦꯡ ꯀ꯭ꯋꯥꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯏꯒꯟ ꯀ꯭ꯂꯣ ꯀ꯭ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯦꯛ ꯐꯤꯁ ꯀ꯭ꯂꯥꯟꯒꯤ ꯃꯤꯑꯣꯏ 3,000 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯦꯝꯍꯧꯗ꯭ꯔꯦ"꯫ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯊꯣꯛꯂꯛꯄ ꯉꯝꯃꯔꯣꯏ꯫ ꯏꯒꯟ ꯀ꯭ꯂꯣꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯁ꯭ꯅꯦꯛ ꯐꯤꯁ ꯃꯔꯨ ꯐꯨꯡꯅ ꯃꯨꯠꯈ꯭ꯔꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯅꯦꯛ ꯐꯤꯁꯀꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯑꯁꯤ ꯁ꯭ꯅꯦꯛ ꯐꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯥꯁꯇꯔꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ"꯫ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯦꯡ ꯀ꯭ꯋꯥꯡꯅ, "ꯅꯪꯕꯨ ꯅꯁꯥꯅ ꯅꯁꯥ ꯀꯅꯥꯅꯣ ꯈꯪꯖꯔꯕꯣ? ꯅꯪꯒꯤ ꯁ꯭ꯅꯦꯛ ꯐꯤꯁ ꯁ꯭ꯇꯥꯏꯜ ꯑꯗꯨꯅ ꯏꯒꯟ ꯀ꯭ꯂꯣꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ"꯫ ꯃꯥꯁꯇꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯂꯃꯟ ꯁꯤꯡꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯒ ꯐꯨꯅꯒꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯁ꯭ꯅꯦꯛ ꯐꯤꯁꯀꯤ ꯑꯩ ꯅꯠꯇꯕ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯤ"꯫ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯈꯪꯏ ꯅꯪ ꯅꯠꯇꯕ ꯑꯅꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ꯫ ꯄꯥꯏ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥ ꯍꯧꯖꯤꯛꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯏ"꯫ ꯃꯥꯁꯇꯔ ꯑꯗꯨꯅ, "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯄꯥꯏ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯅꯦꯛ ꯐꯤꯁ ꯑꯃꯨꯛ ꯃꯥꯂꯦꯝꯗ ꯍꯜꯂꯛꯈꯤꯒꯅꯤ"꯫ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯅꯣꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯏꯕꯨꯁꯨ ꯑꯃꯨꯛ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯂꯩꯇ꯭ꯔꯕꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯁ꯭ꯅꯦꯛ ꯐꯤꯁ ꯀ꯭ꯂꯥꯟ ꯀꯅꯥꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯑꯃꯅ ꯁ꯭ꯅꯦꯛꯀꯤ ꯁ꯭ꯇꯥꯏꯜ ꯑꯗꯨꯒ ꯑꯃꯅ ꯏꯒꯟꯒꯤ ꯁ꯭ꯇꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯨꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯁꯦꯡ ꯀ꯭ꯋꯥꯡꯒꯤ ꯏꯒꯟ ꯀ꯭ꯂꯣ ꯁ꯭ꯇꯥꯏꯜꯅ ꯐꯨꯅꯔꯤꯕ ꯑꯗꯨ ꯂꯥꯛꯆꯕ ꯍꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄ ꯑꯁꯤꯗ ꯏꯒꯟ ꯐꯤꯁꯀꯤ ꯃꯥꯁꯇꯔ ꯑꯗꯨꯕꯨ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯏꯒꯟ ꯁ꯭ꯇꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯃꯥꯏꯗ, ꯃꯉꯛꯇ, ꯃꯊꯕꯥꯛꯇ ꯈꯣꯠꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯥꯏꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯏꯕꯨ ꯊꯤꯕ ꯐꯪꯂꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯗꯨꯅ ꯃꯥꯁꯇꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯡ ꯀ꯭ꯋꯥꯡ ꯑꯗꯨ ꯄꯥꯏꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯁꯤꯇꯤ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯄꯥꯏ ꯊꯧꯔꯤ ꯑꯃ ꯇꯤꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯧꯔꯤ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯝꯃꯤꯕ ꯑꯗꯨꯗ ꯀꯥꯡ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯆꯤꯛꯑꯝꯃꯤ꯫ ꯃꯥꯏꯗ ꯆꯤꯛꯂꯛꯏꯕ ꯀꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯄꯥꯏꯔꯤꯕ ꯀꯥꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯣꯟꯁꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ"꯫ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯒꯤ ꯈꯣꯡꯎꯞ ꯁꯦꯒꯥꯏꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯄꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ಲಾꯏꯔꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯄꯥꯏꯅ ꯇꯨꯝꯃꯤꯕ ꯑꯗꯨꯗ ꯀꯥꯡꯁꯤꯡ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯌꯦꯠꯄ ꯄꯤꯔꯝꯃꯤ꯫ ꯄꯥꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯏꯔꯤꯕ ꯀꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯁ꯭ꯅꯦꯛꯀꯤ ꯁ꯭ꯇꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯡ ꯑꯃꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯀꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯀꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯅꯩꯈꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯤ ꯅꯠꯇ꯭ꯔ ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯄꯥꯝꯂꯤꯕ ꯑꯁꯤ"꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯅꯤꯕꯨ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯕꯨ ꯎꯕꯗ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯛ ꯁꯤꯗ ꯂꯩꯔꯦ, ꯃꯥꯅ ꯊꯥꯒꯤ ꯀꯥ ꯕꯔꯥꯁꯨ ꯄꯤꯗ꯭ꯔꯤꯕꯅꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ, "ꯀꯩꯁꯨ ꯋꯥꯒꯅꯨ, ꯅꯪꯒꯤ ꯀꯥꯒꯤ ꯕꯔꯥꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ"꯫ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ, "ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯊꯝꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯃꯨꯜꯂꯒ ꯂꯧꯒꯅꯤ" ꯍꯥꯏꯗꯨꯅ ꯄꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯒꯤ ꯃꯁꯥꯗꯒꯤꯗꯤ ꯀꯔꯤꯁꯨ ꯄꯩꯁꯥ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯕꯥꯁꯀꯦꯠ ꯑꯃ ꯇꯦꯕꯜꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯕꯥꯁꯀꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯅꯗꯤ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯕꯥꯁꯀꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯍꯨꯝꯖꯤꯜꯂꯨꯕ ꯃꯇꯝꯗ ꯕꯥꯁꯀꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯂꯤꯟ ꯑꯃ ꯌꯥꯎꯔꯝꯗꯨꯅ ꯃꯉꯣꯟꯗ ꯆꯤꯛꯂꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯏꯅ ꯇꯦꯡꯀꯣꯠ ꯑꯃꯒ ꯆꯣꯞꯁꯇꯤꯛ ꯑꯃꯒ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯐꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯐꯨꯔꯝꯃꯤ꯫
Nupa amana Paida attack taunaба chensilakpa matamda Paigi khungup segaiba aduna mayada namsinduna haubra haiduna hangami matang asi yengba matamda aduki matik nokningba haibadu oirami Paina magi khungup adu satorakpa matamda nupa adugi maya khara teammi mafam aduda Paina magi chopstick amadi tengkot adu sijanaduna yamna phajaba mawongda makhoising adubu loina furami matam aduda nupa amana Paigi mafamda thangna thila ami Thila iba thang adubu Paina magi chopstick adu sijanaduna mafam aduda farami aduga nupa aduda nang aibu hatke hairibra hairamaga nupa adubu intho amduna mafam adudagi chenkhirami mana chenthorakpada nupa amada thengjilami adubu nupa aduda sorry hairamaga mahak mafam adudagi chenkhirami matam aduda makhoising adusu Paibu tanara ami adubu Paina thengjaluba nupa aduna makhoibu faraga kaidaure haiduna hangami nupa aduda hairami ahan oiraba nupa asina aikhoibu loina furami aduga magi mafamda snake amasu lei hairami snake palakpa aduda nupa aduna Paina chenkhiba maikai aduda yengami adubu nupa aduna yengakpa matamdadi mafam aduda Paidi leiramdre nakal amaromda aikhoida komfugi school amabu ulai school asida mahairoi kaya amasu komfu tamduna leirami mafam asida film asigi hero Chien Fu mayamgina Jackie Chan asisu mafam asida waiteiduna leirami aduga makhoigi teacher Lee adusu hiptuna surup ama thakuna mafam aduda leirami Chien Fu na makhoina komfu tamiba adu yengduna waiteina taina masu komfugi acting adubu tawrami matam aduda Master Lee su hawgala ami mafam aduda Chien Fu na tawriba adu yengaga mahakna chai ama paiduna Chien Fu gi matungda tapna changsila ami aduga mathun aduda phajana naptamaba matung chai aduna kalami matam aduda Chien Fu adu ising bucket amada mamai adu upsanduna tarami Master Lee aduna chai adu pairaga dap tawduna nang amuk hanna matam manghankhidra hangami matam aduda Chien Fu na yamna pakhana ai amuk hanna matam manghallaroi hairami asumna hairaga mana waiteige haiduna nura adubu nanba horakpa matamda Master Lee adugi makhongda ising loina chongami matam aduda Master Lee na yamna sauna nangi se aingonda ising haijillaklibra hairami matam aduda Chien Fu na natte soikhibane haiduna ma taithokjage haiduna Master Lee gi makhong aduda mana pairiba nura aduna loina nansilami asumna mana nansiluba adudagi Master Lee na Chien Fu adu khongpangna kauthoraklami Master Lee na nakanda leiriba ata aduda makhong aduna ngetlaga Chien Fu na taithoamba mafam aduda ngetla ami aduga Chien Fu bu kausanduna asumna hairami mafam asida motliba asi taitho ulau haiduna matam aduda Chien Fu su changaktuna Master Lee na motlaliba adubu taitho ami adubu Chien Fu na taithorakpa matam aduda Master Lee aduna akoiba aduda makhong ata tairaba aduna koichat chatlami asumna Master Lee na koichat chatpa adugi matungda Chien Fu na su tanaduna loina taitho ami Chien Fu adu asumna makhada yengduna taithoaga lakpana pillar ama leiriba aduda makok adu thengjalami makok adu thengjanba matam aduda mahak yamna naraduna mafam aduda makok adu pairaga leirami matam aduda Master Lee na hairai aduni nangna taliba adugi thabakni aina piribase atanba minai sidi hairamaga mafam adudagi thokhirami makhaduna amu makhoigi in charge aduna student sing adugi mafamda hairami hojik aikhoigi Master Lee thoklae aduga aina nakhoigi in charge oigaduribani ngasidi nakhoida anouba funaba stein amabu takani hairiba stein asigi maming dragon tiger fish kawi karigumba hairiba stein asibu nakhoina haiba taragadi nakhoi mioi amana mioi tarabudi yamna laiba mawongda maithiba piba ngamgani hairami makhoina hairiba sing adu Chien Fu na taraba matungda asumna mahakna hairami mioi tara nate makhoina funagaduriba asi jerum taragani hairami matam aduda Master Lee na student sing adugi mafamda hairami nakhoigi pifam thokpa fi sing adu pihalu adu loiraba matungda nakhoida fajaraba fighting kaya amabu tambigani hairami adugi matung in charge aduna amu haira ami ngasi nakhoigi nafamda Master Lee amadi aikhoi anina dragon tiger gi stein asibu nakhoigi nafamda utke hairami aduga makhoi ani mafam aduda funanaba sem saduna leirami mafam aduda in charge aduna dragon stein hairaga mahakna dragon gi stein amabu tawra ami adudagi Master Lee adusu tiger stein hairaga mahaksu tiger gi stein da tawra ami asumna tawduna makhoi ani mafam aduda yamna nokningba mawongda funabagi action kaya ama tawrami makhoi ani na asumna action tawrakpa matamda makhoi ani gi makok adubu su jaikhainarami matau adu uba matamda angangsing adudi yamna noammi aduga makhoi ani na asum makha tana makhoi gi stein tawduna funarakba matamda Master Lee gi lukhamda
ꯏꯟꯆꯥꯔꯖ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯃꯥꯁꯇꯔ ꯂꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯅꯣꯛꯑꯝꯃꯤ꯫ ꯏꯟꯆꯥꯔꯖ ꯑꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯐꯥꯏꯇꯤꯡ ꯑꯁꯤ ꯐꯖꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯣꯛꯑꯒ ꯐꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯂꯤꯅ ꯌꯥꯝꯅ ꯁꯥꯎꯅ "ꯅꯈꯣꯏꯅ ꯅꯣꯛꯏꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯐꯥꯒꯤꯔꯥ?" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯁꯇꯔ ꯂꯤ ꯑꯗꯨꯅ ꯆꯦꯟ ꯐꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯝꯃꯤ꯫ ꯆꯦꯟ ꯐꯨꯁꯨ ꯃꯥꯁꯇꯔ ꯂꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯁꯇꯔ ꯂꯤꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏꯔꯤꯕ ꯑꯁꯤ ꯁ꯭ꯄꯤꯗ ꯑꯃꯁꯨꯡ ꯁ꯭ꯇꯔꯦꯡꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯒꯣꯜꯗꯟ ꯀ꯭ꯂꯣꯒꯤ ꯃꯇꯥꯡꯗ ꯇꯥꯛꯀꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁ꯭ꯇꯥꯏꯟ ꯑꯃꯕꯨ ꯇꯧꯔꯝꯃꯤ꯫ ꯁ꯭ꯇꯥꯏꯟ ꯑꯗꯨ ꯇꯧꯔꯕ ꯃꯇꯨꯡ ꯆꯦꯟꯐꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯟꯐꯨꯅ ꯃꯈꯨꯠ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯃꯇꯝꯗ ꯃꯥꯁꯇꯔ ꯂꯤꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯣ, ꯃꯥꯒꯤ ꯃꯕꯨꯛꯁꯦ ꯍꯧꯖꯤꯛ ꯍꯥꯡꯉꯒ ꯂꯩꯔꯦ" ꯍꯥꯏꯔꯒ ꯃꯥꯁꯇꯔ ꯂꯤ ꯑꯗꯨꯅ ꯆꯦꯟꯐꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯔꯝꯃꯤ꯫ ꯆꯦꯟꯐꯨꯕꯨ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯥꯁꯇꯔ ꯂꯤ ꯑꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯗ "ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯥꯏꯟꯗꯣ ꯅꯈꯣꯏ ꯈꯪꯉꯅꯤꯀꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯇꯥꯏꯒꯔ ꯁ꯭ꯇꯥꯏꯟ ꯇꯥꯛꯀꯦ ꯌꯦꯡꯉꯣ" ꯍꯥꯏꯔꯒ ꯆꯦꯟꯐꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯂꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯆꯦꯟꯐꯨꯕꯨ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯁꯇꯔ ꯂꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯏꯟ ꯑꯁꯤ ꯍꯩꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯥꯛꯀꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨ ꯃꯈꯥ ꯆꯠꯊꯍꯧꯔꯣ" ꯍꯥꯏꯔꯒ ꯃꯥꯁꯇꯔ ꯂꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯦꯟꯐꯨ ꯑꯗꯨ ꯃꯥꯁꯇꯔ ꯂꯤꯅ ꯐꯨꯈꯤꯕ ꯑꯗꯨꯗ ꯃꯆꯤꯟꯗ ꯃꯅꯥꯇꯣꯟꯗ ꯏ ꯀꯌꯥ ꯑꯃ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯦꯟꯐꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨ ꯕꯛꯀꯦꯠ ꯑꯃꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗꯅ ꯃꯀꯣꯛ ꯑꯗꯨꯕꯨꯁꯨ ꯏꯁꯤꯡ ꯕꯛꯀꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯁꯜꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕ ꯑꯥꯋꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯉꯁꯤꯁꯨ ꯃꯈꯣꯏꯒꯤ ꯄꯟꯆꯤꯡ ꯕꯦꯒ ꯑꯣꯏꯔꯨꯔꯕ꯭ꯔꯥ? ꯀꯌꯥꯝ ꯁꯣꯛꯏ? ꯍꯤꯗꯥꯛ ꯈꯔ ꯁꯦꯝꯃꯛꯎꯔꯥ?" ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯟꯐꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯁꯦꯝꯃꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯡꯐꯨ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯁ꯭ꯇꯨꯗꯦꯟꯠ ꯀꯌꯥ ꯑꯃ ꯀꯣꯡꯐꯨ ꯇꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯥꯁꯇꯔ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯕꯗ ꯌꯥꯝꯅ ꯉꯥꯎꯕ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯡꯐꯨ ꯇꯝꯍꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯁꯇꯔ ꯑꯗꯨꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯌꯥꯝꯕꯗꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯉꯥꯛꯇꯅꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯑꯣꯛ ꯃꯥꯟꯈꯩ ꯅꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯁꯇꯔ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯁꯣꯏꯕ ꯑꯗꯨꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯅ ꯁꯥꯎꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯑꯗꯨꯅ ꯋꯥ ꯂꯩꯊꯣꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯑꯣꯛ ꯃꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯣꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯃꯁꯟꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯁꯣꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯍꯥꯛ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁ꯭ꯇꯔꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯐꯖꯅ ꯁꯦꯝꯗꯣꯛꯀꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯨ꯫ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯕꯨ ꯈꯟꯗꯕꯤ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏꯕꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯑꯗꯨꯅ ꯅꯥꯄꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ, ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯈꯜꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯆꯨꯝꯕ ꯁ꯭ꯀꯨꯜꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯄꯤꯛꯆꯔꯕꯁꯨ ꯁ꯭ꯀꯨꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯨꯡꯋꯩ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯠꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯃꯥꯁꯇꯔꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯨꯝꯃꯕ꯭ꯔꯅꯦ?" ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯑꯗꯨꯅ ꯑꯃꯨꯛ, "ꯌꯦꯡꯉꯣ ꯅꯨꯄꯥ ꯃꯆꯥ, ꯃꯈꯥꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯡꯐꯨꯒꯤ ꯁ꯭ꯇꯥꯏꯟ ꯀꯌꯥ ꯑꯃꯕꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯁꯇꯔ ꯖꯨ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯁꯤ ꯆꯦꯛ ꯃꯔꯣꯜ ꯂꯣꯜꯂꯒ ꯊꯝꯃꯒ ꯃꯈꯨꯠꯅ ꯊꯥꯔꯒ ꯊꯨꯒꯥꯏꯕ ꯉꯝꯕ꯭ꯔꯥ?" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯖꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕ ꯊꯕꯛꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯇꯔ ꯂꯤ ꯑꯗꯨꯗ ꯃꯥꯁꯇꯔ ꯑꯗꯨꯅ ꯀꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯃꯤꯁꯇꯔ ꯂꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯦꯛ ꯃꯔꯣꯜ ꯂꯣꯜꯂꯒ ꯊꯝꯃꯒ
nakhutna thugaiba adu angang nupa masa asigi mafamda utlu hairami. Master aduna hairakpa aduda Mr. Lee aduna mafam aduda leiriba student sing aduda check poraknaba hairami. Matam aduda magistrate amadi master makhoisu makhada kuma ami. Matam aduda master ju aduna magistrate adugi mafamda hairami. Nangi angang asi Mr. Lee ga loinana practice kaya ama taurabadi aduki matik saba komfu hairaba angang ama soidana oigani hairami. Mr. Lee na mafam aduda check anigi mathakta check amabu thamduna thugaige tawba matam aduda anoiba angang aduna Mr. Lee bu khamami. Aduga nakanda leiriba check anibu check adugi mathakta amu hapkalami. Aduga check ahum lolaga leiriba adubu angang aduna Mr. Lee gi mafamda thugayo haiduna hairami. Matam aduda Mr. Lee na makhoigi master ju gi mafamda yengai. Adubu master ju aduna check adubu thugayo haiduna ingit tawrakpa adudagi Mr. Lee aduna angang adugi mafamda masigi check thugaiba asidi karisu leiba thabak natte haiduna makhutta matin ga thaktuna mahak mafam aduda stein tawduna mahaki araibi pangan sijanaduna check aduda kanna thomdarami. Asumna mahakna kanna thomdaba aduda mafam aduda check adu pungkai kairami. Check aduna pungkai kaiba adu uba matamda angang anoiba adu aduki matik haraurami. Aduga mapada aina pamjariba asimakni hairami. Matam aduda Mr. Ling di check adu thugaiba loiraba matung manungda changkhirami. Manungda mahak check thugairuba makhut adu aduki matik naraduna mahak mafam aduda fiding chongami. Aduga makhut aduda hidak kaya amasu mahakna hapchalami. Mapandana magistrate aduna master adugi mafamda hairami. Aigi isanupa asi nangi school asida practice tawhalaba matungda mafam asigi champion oihanba adu aina pami hairami. Matam aduda anoiba angang aduna su mafam asida komfutamba asi mahakna pamami. Master ju aduna angang adugi mafamda onsalaga hairai. Mafam asida tawribasing asi nahak loina pamlabra hangami. Matam aduda angang nupa masa aduna mapagi mafamda ay mafam asida komfutamage hairami. Adudagi magistrate aduna master adugi mafamda onsalaga asumna hairai. Aigi isanupa asi nangi nanakta hayengdagi tharaage nangna fajana mahaku semo hairami. Matam aduda master aduna su hayengdagi sungsoi soidabi thabirao khoina thokpa fajana semjarage hairami. Matam aduda master juna Mr. Lingbu magistrate hoi chatkhidore haiduna mapanda kauthoraklami. Mr. Ling su makhut anaba adu losinduna mapanda thoklami. Mr. Ling na makhut adu maningda lotuna makhoiga wari sanarami aduga hayeng fajana thengnarase haiduna hairami. Matam aduda anoiba angang aduna nangi haujikido yamna fajai hairaga makhut adu soknanaba tawrami. Adubu makhut soknaba adu Mr. Ling na di pamamde. Matam aduda angang aduna makhut soknaba tawrakpa aduda Mr. Ling su angang aduga makhut soknarami. Asumna makhut soknaba matam aduda angang aduna Mr. Ling gi makhut asokpa aduda paisilakpa matam aduda Mr. Ling adu yamna naraduna mafam aduda mahak chongthoktuna anaba adubu khangami. Asumna tawba aduda makhoisingnasu Mr. Ling gi makhutta soiba adu urami. Mr. Ling gi makhutta sokpa adu ubadagi angang aduna mapagi mafamda asumna hairami. Ay mafam asida komfutamba pamdre ay atopa school doina tamjarage. Ay mafam asida tamba talli haiduna mapabu chingduna mafam adudagi thokhirami. Master aduna magistrate adubu khamnabigidamak tanaraami. Makhoina thoklakpa matamda Pai Chang-tien na makhoigi gate tumduna leiriba adu makhoina urami. Master aduna pai gi manakta changsalaga asumna hairami. Aina business daujadriba asidi chakniba nupa asina mafam asida leisinbagini. Maram asina mahakna magi satrasing aduda asumna hairami. Chakniba hanuba asi mafam asidagi phuraga tanthoko hairami. Master aduna asumna hairakpa aduda Mr. Ling na pai adugi collar da paiduna chingthoami. Aduga mafam adudagi chatkhinaba hairami. Asumna tawduna pai gi mafam da student sing aduna phunaba attack tawrami. Adubu pai na yamna haina singna student sing adubu mafam aduda furammi. Tanja aduda Chien Fu su mafam aduda singpuduna laami. Mahakna lakpa matamda ahal amada makhoi mayam changduna phuriba adu mahakna urami. Adu uba matamda mahakna porakliba sing adu mafam aduda thanamlaga phunariba adugi mafamda chenchalaami. Aduga mahakna asumna hairami. Karigidamakno nakhoina ahal oiraba nupa asida nakhoi mayam changduna phuribadi. Chien Fu-na asumna hairakpa aduda master ju aduna magi satrasing aduda hangami. Nupa masa asi kanano nakhoi khangbra haiduna makhoigi satra amana hairaami. Masigi nupa asi Pungtai skundagi lakpani hairami. Pungtai skundagi lakpani haiba adu taba matamda master aduna Chien Fu-bu phunaba magi satrasing aduda hairami. Master aduna Chien Fu-bu phunaba hairakpa adudagi masa mau phaba nupa aduna changsilaktuna mafam aduda Chien Fu-bu phuba horaami. Nupa aduna phuba matamda Chien Fu adu mafam amada paithoami. Mahakna paithoiba mafam aduda
ꯃꯥꯅ ꯄꯣꯔꯛꯈꯤꯕ ꯆꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯆꯩ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯕꯤꯔꯝꯃꯤ꯫ ꯆꯤꯌꯦꯟ ꯐꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯕꯗ ꯄꯥꯏꯊꯣꯔꯛꯇꯨꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯤꯌꯦꯟ ꯐꯨꯅ ꯍꯪꯉꯝꯃꯤ, "ꯅꯪ ꯀꯔꯤꯁꯨ ꯁꯣꯛꯇꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯁꯇꯔ ꯂꯤ ꯑꯗꯨꯅ ꯆꯤꯌꯦꯟ ꯐꯨꯕꯨ ꯐꯨꯅꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯪꯉꯛꯄ ꯑꯗꯨꯗ ꯄꯥꯏꯅ ꯆꯤꯌꯦꯟ ꯐꯨꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨ ꯇꯧꯗꯨꯅ ꯃꯤꯁꯇꯔ ꯂꯤꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯇꯔ ꯂꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯤꯁꯇꯔ ꯂꯤꯒꯤ ꯉꯁꯥꯏ ꯆꯦꯛ ꯊꯨꯒꯥꯏꯕꯒꯤ ꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯁꯣꯛꯄ ꯑꯗꯨꯗ ꯆꯩꯅ ꯄꯥꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯥꯔꯗꯨꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯛꯅꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯌꯦꯟ ꯐꯨꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯏꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯪꯉꯛꯏꯕ ꯑꯗꯨꯕꯨ ꯄꯥꯏꯅ ꯆꯤꯌꯦꯟ ꯐꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯐꯨꯅꯔꯤꯕ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯛꯅꯤꯡꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯐꯨꯅꯔꯤꯉꯩꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯤꯁ ꯑꯃꯕꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯐꯨꯅꯔꯤꯕ ꯑꯗꯨꯕꯨ ꯈꯥꯝꯃꯝꯃꯤ꯫ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯥꯏ ꯑꯃꯗꯤ ꯆꯤꯌꯦꯟ ꯐꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯛꯇꯨꯅ ꯀꯣꯂꯣꯅꯤ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯤꯌꯦꯟ ꯐꯨꯅ ꯄꯥꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯣꯡ ꯑꯃꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯪꯉꯛꯏꯕ ꯊꯣꯡ ꯑꯁꯤ ꯍꯨꯡꯇꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡꯊꯣꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯌꯦꯟ ꯐꯨꯅ ꯄꯥꯏꯕꯨ ꯆꯥ ꯊꯛꯈꯤꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯟꯗꯨꯅ ꯄꯨꯁꯜꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯄꯥꯏꯒꯤ ꯃꯐꯝꯗ ꯆꯤꯌꯦꯟ ꯐꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅꯤ, ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯉꯛꯇꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯤꯌꯦꯟ ꯐꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯍꯧꯗꯣꯡ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯄꯟꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯗꯣꯡ ꯑꯁꯤ ꯄꯜꯂꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯂꯥꯁꯇ ꯍꯧꯗꯣꯡ ꯑꯁꯤꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯐꯖꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯄꯥꯏ ꯑꯗꯨꯕꯨ ꯆꯤꯌꯦꯟ ꯐꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯥ ꯂꯧꯊꯣꯔꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯆꯥ ꯑꯗꯨ ꯄꯥꯏꯅ ꯊꯛꯇꯕꯤꯗ ꯑꯗꯨꯃꯛ ꯄꯥꯏꯔꯒ ꯂꯩꯕ ꯑꯗꯨꯗ ꯆꯤꯌꯦꯟ ꯐꯨꯅ ꯍꯪꯉꯝꯃꯤ, "ꯀꯩꯗꯧꯔꯦ ꯆꯥ ꯑꯗꯨ ꯊꯛꯇ꯭ꯔꯗꯤ? ꯅꯍꯥꯛ ꯆꯥ ꯊꯛꯇꯕ꯭ꯔꯥ?" ꯍꯪꯉꯝꯃꯤ꯫ ꯄꯥꯏꯅ ꯈꯨꯝꯃꯛꯏ, "ꯆꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯏ, ꯑꯗꯨꯅ ꯊꯛꯄ ꯉꯝꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯌꯦꯟ ꯐꯨꯅ ꯆꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯏꯪꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥ ꯑꯗꯨ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯄꯥꯏꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯨꯛ ꯑꯣꯏꯕ ꯑꯥꯋꯨ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯥꯋꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯆꯤꯌꯦꯟ ꯐꯨꯅ ꯄꯥꯏꯒꯤ ꯃꯐꯝꯗ ꯑꯥꯋꯨ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯑꯝꯃꯤ꯫ "ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯀꯨꯛꯅꯤ, ꯃꯍꯥꯛꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯥꯋꯨꯅ ꯆꯤꯌꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯍꯪꯉꯛꯏ, "ꯑꯣꯜ ꯃꯦꯟ ꯑꯁꯤꯗꯤ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯌꯦꯟ ꯐꯨꯅ "ꯑꯣꯜ ꯃꯦꯟ ꯑꯁꯤ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯅꯤ" ꯍꯥꯏꯖꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯌꯦꯟ ꯐꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯥꯋꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯤꯆꯟꯗ ꯆꯥꯅꯕ ꯂꯩꯍꯧꯕꯅꯤ, ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯆꯥꯔꯝꯃꯣ, ꯑꯩ ꯂꯥꯛꯍꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯆꯥꯅꯕ ꯄꯤꯔꯨꯈꯤꯒꯦ" ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯁꯇꯔ ꯂꯤ ꯑꯃꯗꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯒ ꯎꯠꯂꯛꯏ꯫ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯨꯡꯇꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀꯣꯡꯐꯨ ꯇꯝꯅꯕꯒꯤꯗꯃꯛ ꯄꯣꯔꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯤꯁꯇꯔ ꯂꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯁꯇꯔꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕꯅꯤ, ꯀꯣꯡꯐꯨꯁꯨ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯂꯣꯏꯅ ꯍꯦꯟꯅ ꯍꯩꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯑꯩꯁꯨ ꯈꯪꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯕ ꯑꯁꯤ"꯫ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯁꯇꯔ ꯂꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯛꯏ, "ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯒꯤꯗꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯀꯌꯥ ꯑꯃ ꯑꯣꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤꯗꯤ ꯀꯅꯥ ꯀꯅꯥ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯣꯏꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯥꯁꯇꯔ ꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤ ꯆꯦꯝꯄꯤꯌꯟ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟꯗꯨꯗꯤ ꯂꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯁꯇꯔ ꯍꯨꯡꯅꯤ꯫ ꯃꯥꯁꯇꯔ ꯍꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯣꯡꯐꯨ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯅꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯃꯥꯁꯇꯔ ꯍꯨꯡ ꯑꯁꯤ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯍꯥꯛ ꯀꯣꯡꯐꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯃꯤꯅꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯁꯇꯔ ꯂꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯗꯤ ꯆꯦꯛ ꯀꯌꯥꯕꯨ ꯊꯨꯒꯥꯏꯕ ꯉꯝꯃꯤ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯂꯤꯅ ꯈꯨꯝꯃꯛꯏ, "ꯆꯦꯛ ꯊꯨꯒꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯉꯥꯡꯒꯤ ꯃꯁꯥꯟꯅꯅꯤ, ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯔꯤꯑꯦꯜ ꯀꯣꯡꯐꯨ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯡꯐꯨꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫
Master Lee aduna Augi mafamda Chien Fu-bu mafam asida kaurao hairami. Nakal amaromda Chien Fu amadi Pai makhoi ani yamna harauna chanaba kharabu chaduna leirami. Matam aduda Pai na Chien Fu-gi mafamda nangi naming kari kawi haiduna hangami. Matam aduda Chien Fu-na magi maming Chien Fu kawi hairami. Aduga amung makha tana Pai na hairai nang mafam kadaida pokpano haiduna. Matam aduda Chien Fu-na asumna hairami aidi orphani mafam asida Master Hung-na jokhibani. Aduga mafam asida aina mayamna taunadaba thabaksing tawduna leiribani. Aduga amung makha tana Chien Fu-na hairai nangi namingdi kari kawi haiduna. Asumna leiringai matam aduda Au laktuna Master Lee na Chien Fu-bu kahore haiduna hairami. Matam aduda Chien Fu adu nungairamba maithongdo imak maksankhirami. Aduga Pai gi mafamda asumna hairami. Old man nang mafam asida lengdabi leiramu ai yamna thuna lake hairamaga mahak Master Lee gi manakta chatkirami. Master Lee aduna anoiba angang aduda nupa mayang kangba amabu masak taami. Mahak asi bunker chinni mahakna mafam asida practice tawba yaurakliba asi tha amakhakta ngairi. Adu mahak mafam asida lakpadagi aduki matik expert oire hairami. Tanja aduda Chien Fu-su mafam aduda yauraami. Magistrate adugi mafamda Master Lee aduna onsalaga asumna hairami mahak asi aduki matik kanba nupa amani. Asumna hairaga Chien Fu-gi manakta Master Lee aduna sangsalaglaga hairami. Chin amadi nakhoi ani mafam asida nakhoigi haijaba sijanaduna karigumba kharabu utlu hairami. Master Lee aduna Chien Fu-gi manakta sangsalaga lotna hairami. Nakhoi anina tawgadoriba asida nang khut hanba yaroi mana phuhangadobani hairami. Asumna hairaba matungda Master Lee na nakhoi animak ready leirabra hairaga mafam aduda makhoi anibu phunaba hauhalami. Makhoi anina asum phunarakpa matamda Chien Fu adu apikpa nupa aduna yamna tamthina phurami. Asumna mahakpu phuba asi uba matamda anoiba angang adudi aduki matik harauzarami. Chinna phubagi Chien Fu adu taraga leiriba aduda chinna aduna sangsinduna Chien Fu-bu phurami. Asumna asum phurakpa adudagi Chien Fu adu mafam aduda shaura aduna apikpa nupa adugi makokta khutumna surami. Asumna makokta suruba aduda chin aduna asumna hairami nangi nafamda Master Lee na kari haikhi hairami. Asumna hairakpa aduda Chien Fu-na thangkatlamba makhut adu matang aduda chap lepki. Matang asi yengba matamda aikhoina yamna nokningba haibadusu oirami. Asumna tawduna apikpa nupa aduna Chien Fu-bu mafam aduda yamna tamthina phurami. Apikpa nupa aduna Chien Fu-bu phuba adu uba matamda Magistrate adugi masanupa adudi mafam aduda yamna haraurami. Aduga mahakna mafam asida skun tambasu pamlami. Apikpa nupa aduna yamna thina phuba aduda Chien Fu adu mafam aduda yamna thina su aduna taraga leirami. Matang aduda Master Lee na makhoi anibu to'o yare haiduna khamtorai. Aduga Chien Fu-gi mafamda Chien Fu nang mafam asidagi changkhro. Aduga nahak hidak langtha khara charusu nangi asokpadugi damak hairami. Asumna hairakpa aduda Chien Fu masa adu yamna sokna manungda changkhirami. Anoiba angang aduna mapa magistrate aduda asumna hairami ai mafam asida komfu tamage haiduna. Chien Fu-na yamna soaga changakpa adu uba matamda Pai na Chien Fu-gi mafamda nang kaidore nang miga phunarubra haiduna hangami. Adubu Pai na ai karisu tawde haiduna mahak mafam adudagi magi ka aduda kanna chensankhirami. Chien Fu-gi mataw aduda Pai yamna nungairamde. Matang aduda Au-na Pai gi mafamda asumna hairami mahakki punsi asidi si ngaktani. Hungtai school asida anobu laiba satra khudingmakki mahak pansing bek oiduna leiribani. Makhoigi Master Lee asina mahakpu aduki matik otlibani hairami. Wahai asi taba matamda Pai adu aduki matik nungairamde. Aduga mahak Chien Fu-gi manakta changa-ami. Pai na changakpa matamda Chien Fu adu phamung aduda makok nondaduna mahak yamna mathwai nungaitabida famduna leirami. Pai na table aduda leiriba glass amabu paiduna mahakna stan kharabu tawrami. Pai na tawriba stall adu uba matamda Chien Fu adu mafam aduda haraurami. Pai na tengkot adubu magi makokta thammaba matungda Chien Fu-gi mafamda asumna hairami aigi kokta leiriba tengkot asi nangna munba ngamnaba hotnajaru law hairami. Chien Fu-su mafam aduda changaktuna Pai gi mafamdagi tengkot adubu munnaba tawrami. Adubu Pai na skin kaya ama sijanaduna tengkot adubu Chien Fu-na munba ngamhalamde. Pai gi mawong mataw aduda Chien Fu adu angakpa faurami. Pai na Chien Fu-gi mafamda tengkot adu piraklaba matungda Chien Fu-na su Pai na tawkiba style adu tawge haiduna tawba matamda tengkot adu makhada taaduna kairami. Asumna tawba aduda makhoi ani yamna harauna noami. Aduga makhada tariba akaiba tengkot adugi masetsing adubu makhoi ani sangduna khuntok-minarami. Numidangi matamda Pai adu Chien Fu-gi famungda tumami. Aduga Chien Fu-na makhada phak ama thaduna tumami.
ꯄꯥꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯦꯟꯐꯨ ꯑꯗꯨ ꯃꯈꯥꯗ ꯇꯨꯝꯕ ꯑꯗꯨꯗ ꯏꯪꯉꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯁꯨꯞꯆꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯨꯞꯄꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯦꯟꯐꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯐꯩꯖꯨꯞ ꯑꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯁꯨꯞꯄꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯐꯃꯨꯡꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯄꯥꯏ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯏ ꯑꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯣꯜ ꯃꯦꯟ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯥꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯥꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯊꯥꯔꯝꯃꯤꯕ ꯑꯗꯨ ꯆꯦꯟꯐꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯗꯤꯐꯦꯟꯁ ꯇꯧꯖꯅꯕ ꯁ꯭ꯇꯦꯞ ꯈꯔꯕꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯛꯑꯝꯃꯤꯕꯁꯤꯡ ꯑꯗꯨꯗꯤ ꯐꯨꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯣꯡꯅ ꯊꯝꯒꯗꯧꯕ ꯃꯐꯝ, ꯈꯨꯠꯅ ꯊꯝꯒꯗꯧꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯛꯇꯨꯅ ꯊꯅꯝꯕꯅꯤ꯫ ꯌꯦꯛꯑꯝꯃꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯂꯣ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯦꯛꯑꯝꯃꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯁꯤ ꯑꯣꯜꯃꯦꯟ ꯑꯗꯨꯒ ꯃꯥꯒ ꯉꯁꯥꯏ ꯇꯦꯡꯀꯣꯠ ꯃꯨꯟꯅꯕ ꯃꯇꯝꯗ ꯑꯣꯜꯃꯦꯟ ꯑꯗꯨꯅ ꯇꯧꯈꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯗ ꯀꯣꯂꯣꯅꯤ ꯑꯃꯗ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯚꯤꯈ꯭ꯌꯥ ꯅꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯑꯃ ꯊꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔꯕꯨ ꯃꯥꯒꯤꯗꯃꯛ ꯍꯥꯞꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯁꯠ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯄ꯭ꯔꯤꯁꯠ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯝꯆꯤꯠꯅ ꯀꯟꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯊꯣꯡ ꯑꯃꯒꯤ ꯃꯊꯛꯇ ꯂꯤꯟ ꯌꯦꯛꯑꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯄꯣꯁꯇꯔ ꯑꯃꯕꯨ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯄꯣꯁꯇꯔ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯋꯥꯍꯩꯅ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯕꯨ ꯈꯥꯝꯃꯝꯃꯤ꯫ "ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯍꯥꯏꯗꯨꯅ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯆꯤꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯈꯨꯝꯃꯝꯃꯤ, "ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯊꯤꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯗꯤ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯄ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯍꯥꯞꯄꯒꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯒ ꯄꯥꯏꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯄ ꯅꯠꯇꯦ, ꯅꯪ ꯄꯥꯏ ꯆꯦꯡ ꯇꯥꯏꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯁꯤꯗ ꯐꯨꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯏ ꯆꯦꯡ ꯇꯥꯏꯅ ꯃꯥꯒꯤ ꯁ꯭ꯅꯦꯛꯀꯤ ꯁ꯭ꯇꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯨꯔꯝꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯤꯁꯠ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯕꯨ ꯊꯠꯂꯒ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯁꯠ ꯑꯗꯨꯅ ꯄꯥꯏꯔꯝꯂꯤꯕ ꯀ꯭ꯔꯣꯁ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯑꯣꯟꯊꯣꯔꯛꯇꯨꯅ ꯄꯥꯏꯒꯤ ꯃꯐꯝꯗ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯄꯥꯏꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯖꯔꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯔꯝꯂꯕ ꯃꯇꯨꯡꯗ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯄꯒ ꯀꯥꯈꯠꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯏꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯏ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯨꯡꯇꯥꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯁꯥꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯁꯇꯔ ꯂꯤꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯐꯝꯃꯝꯂꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯕꯨ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯅ ꯃꯥꯁꯇꯔ ꯂꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯂꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯣꯏꯕ ꯑꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯣꯡꯐꯨ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯁ꯭ꯇꯣꯃꯥꯛ, ꯂꯦꯒ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯟꯆ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏ" ꯍꯥꯏꯗꯨꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯁꯇꯔ ꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯣꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯉꯝꯃꯣꯏ, ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯅꯥ ꯑꯃꯠꯇꯒ ꯐꯨꯅꯕ ꯇꯥꯔꯕꯁꯨ ꯀꯅꯥꯒ ꯐꯨꯅꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯁꯇꯔ ꯂꯤꯅ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯒꯤꯗꯃꯛꯇꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯪꯅꯕꯨ ꯐꯨꯅꯕ ꯄꯥꯝꯂꯕꯗꯤ ꯐꯨꯅꯅꯕ ꯃꯤ ꯑꯗꯨꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯟꯒꯦ" ꯍꯥꯏꯔꯒ ꯆꯦꯟ ꯐꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯂꯤꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯃꯥꯁꯇꯔ ꯂꯤ
Lee na kaurakpa aduda Chien Fu adu masado ihai hainaramde adubu mahak Master Lee gi manakta laammi. Master Lee na Chien Fu gi mafamda asumna hairami nangna mafam asida nupa masa asiga nakhoi ani mafam asida practice tau hairami aduga Master Lee aduna Chien Fu gi manakta changsellaga hairami nang nasana khangaba natra phunaba asida nahak khutkari amata hanba yaroi hairami aduga amuk Master Lee aduna nupa masa adugi mafamda onsellaga hairei nakhoi ani phunaba matamda yamna kanna di phunaganu haiduna makhoi ani da hairami adudagi makhoi ani bu Master Lee na nakan lefallaba matungda phunaba hauro yare haiduna hairami matam aduda Chien Fu na phunadringai gi mamang khoramnanaba changakpa matamda anoiba angang aduna Chien Fu gi mafamda attack tawraami asumna attack tawduna Chien Fu bu mafam aduda anoiba angang aduna yamna thina phurammi macha nupa na phubagi mawong adu uba matamda magistrate adu mafam aduda yamna haraurammi tawriba matawsida Chien Fu aduki matik sauningami adubu anoiba nupa adudi Chien Fu bu phunabagi damak mafam aduda muaga changaami anoiba nupa aduna Chien Fu da attack tawrokpa matamda Chien Fu na ngasai paina taamba style sing adu tawduna mahangna masana masabu defense tawjarami asumna tawduna Chien Fu na anoiba nupa adubu mafam aduda aduki matik laknarami asumna tawba mawong aduda magistrate adudi aduki matik sauningami magistrate ki masanupa aduna Chien Fu da attack tawnabagi damak step lawraga chongjalakpa matamda Chien Fu na chenthokkhibadagi mapaga makhoi ani mafam aduda sujannaduna makhada tarami tawriba matau asida Master Lee adudi makok pairaga khangami magistrate amadi masanupa adubu makhoi mayam changsinduna singkhatlami magistrate aduna mafam aduda yamna sauna Master Lee gi mafamda asumna hairami nangna aigi isanupa amadi aigi ifamda apangba siriba natra nangdi norokta chatlo hairamaga mafam adudagi masanupa bu atopa skunda emission tawrurani haiduna mafam adudagi yamna sauna puduna chatkirami Master aduna magistrate amadi masanupa adubu khamnabu honajai adubu mafam adudagi adumak yamna sauna sakhirami asumna magistrate hoi chatkraba matungda Master Lee na yamna sauna Chien Fu gi mafamda yengai Chien Fu gi mafamda Master Lee na asumna hairei nang haujikti yamna smart oirene ha nangna maram oiduna haujikti aise ikaiba nanghalaba natra hairaga makhoi mayam changduna Chien Fu bu mafam aduda phuraga langthorei aduga Master Lee na asumna hairami nasakto yengningdre yamna thuna chakro ngasidagi nang nathibonga amta pijaroi hairami asumna hairakpa aduda Chien Fu adu mathwai yamna nungaitraduna mafam adudagi kanna mapalomda chenthoraklami mahangna asum chelakpa matamda lamhang amada chelaami mafam aduda Pai Chang-tien adusu masa adu thangna thilakhiba adugi yamna so aduna mahak mafam aduda mathwai hingnaba chelaami Chien Fu na magi pendaba sing adu mafam aduda leiriba uwa sing aduda loina phudoami aduga mana asumna yengthorakpa matamda Pai Chang-tien adu mafam aduda yamna thina soktuna u amada ngathaduna leiriba adu mahakna urami adu uba matamda Chien Fu Pai gi manakta changsilami Pai gi mafamda kari tawrage haiduna hangami matam aduda Pai na ai khudongthiba amada tarure hairami Chien Fu na Pai gi mafamda makhoina leiriba mafam aduda chatlasi hairami adubu Pai na di yaramde aduga Pai na asumna hairei kanasu uroidoba mafam amada oina aibu pu hairami Chien Fu na Pai adubu kanasu uroidoba mafam amada poraklaga charu mathakta hipalami mana Pai gi asokpa adu urakpa matamda mahak kari tawgadoino khangdabadagi mahak mafam aduda tumina famduna leirami matam aduda magi makokta idea amabu laami adudagi mahak hongtai school aduda lona sangsilaktuna makhoigi hidak thamiba mafam adudagi hidak kharabu mahakna lona lauthokduna Pai gi manakta amuk laami aduga mafam aduda mana hidak adubu semduna Pai gi mafamda pithaami nakal amaromda aikhoida Pai ga khanakhiba nupa ani adubu ulai mafam aduda Sheng Kuan su mamai upsanba nupa amaga lai mafam asida mamai upiba nupa asi hongtai school gi kuk oiriba awu aduni haibasi mayamna khangjinbihau matang asida Sheng Kuan na awu adugi mafamda asumna hangami ahal oiraba nupa adubu nangna matam kyam kuire uraklibasi hangami matam aduda awuna aina mahakpu uraklibasi tha amamukti phare hairami numidangi matamdasu Chien Fu adu tumdaba makhai Pai gi damak mahak hidak adu semduna leirami Pai na mikap thoklakpa matamda Chien Fu na tawriba mataw aduda mahak yamna nungsiba poami
Paina hogolakpa adu uba matamda Chien Fu Paigi manakta changsilai aduga Paigi mafamda nang nasa hojikti karisu tawdraba hangami matam aduda Paina su hojikti ai karisu tawdre hairami Paina asumna hairi aidi yamna pakhalurabani nangna yamna thina soaga leiramba aduda hairami aduga amu makhata na hairi ai sida hidak semami basi porake nang sida leiramu haiduna mahakna semi be hidak adubu poraktuna Paigi mafamda pitha ami Paina Chien Fu gi mafamda asumna hairi Chien Fu nangna tawbiriba sing asi ai yamna pele hairami Chien Fu na asumna khumai aikhoi ani di best friend ni aduna masidi aigi tawfam thokpani aduga nangna iraga thanamba isana isabu defense tawjanaba step sing adu aduki mati kanai hairami Paina nang adugi step sing adu sijanabra hangami Paina asumna hairei hoi ai adugi step sing adu amurakti sijanare adubu step sing adu sijanarubadagi Master Lee na aibu mafam adudagi furaga tanthorei hairami Paina Chien Fu gi mafamda asumna hairami Chien Fu nang komfu bu hainingbra matam aduda Chien Fu na su hairami hoi ai komfu bu hainingi fare adudi ai nangonda komfu ta age adubu nang karigumba hiram ahumbudi aikhoi ani yanaba tai haiduna Paina Chien Fu gi mafamda hairami Chien Fu na kari thabak ahumno haiduna hangba matamda Paina asumna hairei ahanbada nangna aingonda master haina sungkau kauroidobani Chien Fu na karigino haina hangba matamda Paina asumna hairei aikhoi ani di best friend ni aduna ni hairami aduga ani subada nangna komfu asi haire haiduna su matang chadana nangna komfu asi sijanaroidobani Chien Fu na ahum subadana karino haina hangami aduda Paina asumna hairei karigumba aina atopa miga khanaraga leiba matamda nangna aigi mating pangnabagi damak mafam aduda sungchang changa oidobani adu hairakpa matam aduda Chien Fu na asumna hairami nangna mi atopaga khanaraga leirabadi aina nangi damak mating pangba asi masana tabani hairami Paina madu yade nangna aigi mating pangoi haiduna nang mafam asida wasau asumna hairakpa aduda Chien Fu su yaningdrabasu yaningdana komfu adubu hainingbagi mayaina mahak mafam aduda wasa ami aduga amuksu makhata na Chien Fu na hairei nangna matau karamna aibu karamba style da komfu tambigadoribano Paina Chien Fu gi mafamda asumna hairei aina nangoda tambigadoriba komfu asi snake fish kawi hairami mathangi numitagi Chien Fu bu Paina komfu adubu takpa haura ami Paina Chien Fu da taiba komfu mawong asi aduki matik mawong taba amadi aduki matik makhoina tawriba style asi nokningbasu oirami asumna tawduna Chien Fu ayuk nungthin numidang naidana fajana mahak thawai yauna practice sing asibu tawrami snake fish komfu asi tamba matamda Pai aduki matik masa adusu warami Paina mahaki mateng pangbiduna makhan kayagi komfu su matang asida tambadagi Chien Fu asi mafam asida snake fish komfu aduki matik expert oira ami mathangi numita hungtai school aduda ulai mafam aduda Chien Fu du waiteiraga leirami mahakna waiteiriba mawong asisu yengba matamda aduki matik nokningba haibadu oirami Chien Fu na leiriba mawong aduda Master Lee na Chien Fu bu laknarage haiduna ata leiriba mafam aduda changsinduna mahakna ata aduda makhong nang yetlami adubu Master Lee na tawriba sing adudi Chien Fu na loina urami Master Lee na floor aduda makhong adu thangdarake tawba matamda Chien Fu na phi amabu langsilaktuna amotpa sing adubu makhada taihalamde matam aduda Master Lee na asumna hairei Chien Fu nangi se aingonda singnarene haiduna adudi fare nang aingondagi ngambra yengo haiduna mafam aduda makhong aduna makhada taisanaba hotnarami adubu Chien Fu na magi leijaba skin sijanaduna mafam aduda Master Lee adubu aduki matik laknarami asumna Chien Fu na laknarakpa matamda Master Lee adu ising leiriba mafam amada tasandogi tawrami bucket aduda mahakna tasange tawba matamduda Chien Fu na Master Lee adubu ngakpirami aduga Master Lee gi mafamda Chien Fu na asumna hairami Master Lee karigumba thabak ama tawba matamda khara section na tawbiyu hairami matamduda Master Lee na asumna khumai ai matam pumbada isai thanda section laga lei haiduna mafam adudagi thokhirami Master Lee na thokhiba matam aduda Chien Fu na Master Lee gi makhong maya aduda brush amabu langsilami asumna brush adu langsanba matam aduda Master Lee adu brush aduda ngetuna mafam aduda tusalami matam aduda Master Lee gi manakta Chien Fu na changsanduna asumna hairami Master Lee gi mafamda aina haijabaduni khara section biyo asi hairaga Master Lee adubu mafam aduda mana singkhatpirami
असुमना मखोइना लेरिङै अतोप्पा स्कूल अदुगी मास्टर अमदी खोइगी स्कूलगी चैंपियन अमगा लोइनाना मिस्टर लिंग मखोइ अहुम मफम अदुदा लाअमी मखोइ अहुमना मफम अदुदा चंगकपा मतमदा मास्टर लीना मखोइगी मफमदा नखोइ कना कनानो मफम असिदा कैदौबा लाइबनो हाइदुना हंगमी मतम अदुदा चैंपियन अदुना असुमना हाइरमी नखोइगी स्कूल असी खक्तना अखोइगी स्कूल बुसिदा दुना लेबनी नखोइगी नफमदा चैंपियन असी करम तौई हाइबदो उतके हाइदुना लाक्लिबनी अदुगा ngasi नखोइबु अइना पारा अमा तंबीरगनी हाइरमी असुमना हाइरकपा अदुदा इंचार्ज अमदी मास्टर ली मखोइ अनि जेंगनदुना यामना करेमनबा मओंगदा करम्बा पारा हाइदुना नुपा अदुदा हंगमी मतम अदुदा चैंपियन अदुना असुमना हाइरमी फरे अदुदी नखोइ अनिगी मनुंगदा करम्बनो हाना अइगा फुनगदुइसे हंगमी मतम अदुदा इंचार्ज अमदी मास्टर ली मखोइ अनि अमना अमबु इनादुना लेरमी असुमना मखोइ अनिना अमना अमबु इनाबा मतम असिदा चैंपियन अदुना असुमना हाइरमी नखोइ अनिमक ओइरबसु याइ हाइदुना अदुदगी चैंपियन अमदी मखोइ अनिगा मफम अदुदा फुनबा हौरअमी मखोइना असुम फुनरकपा मतमदा चैंपियन अदुना मखोइ अनिबु यामना लाइना फुबीरमी मास्टर ली अमदी इंचार्ज मखोइ अनि मफम अदुदा यामना तमथीना सोअमी असुमना मास्टर ली अमदी इंचार्ज अदुना सोकपा मतौ अदुदा चेनफुनसु मखोइगी मतेंग पांगे हाइदुना खलमी अदुबु मतम अदुदा पाइना मागी मफमदा कोम्फु असी मतंग चादना सिजनगनु हाइखिबा अदु मतम अदुदा निंगसंगक्तुना महाक मफम अदुदा तुमिन्ना लेरमी असुमना मखोइना फुनरिङै अदुदा चैनफुना चैंपियन अदुगी मतुंगदगी खुरौ थादुना महाकु तुहल्लमी मफम अदुदा महाकना स्टूडेंट अमबु इंसलमदुना स्टूडेंट अदुना खुरौ थाबा मालहल्लमी मतम अदुदा चैंपियन अदुना स्टूडेंट अदुबु फुगे तौरिङै तंजा अदुदा इंचार्ज अदुना चोंगसलक्तुना मखोइ मफम अदुदा अमुक फुनरमी असुमना फुनरकपा मतम अदुदा इंचार्ज अमदी मास्टर ली मखोइ अनि यामना तमथीना सोअमी चैंपियन अदुना मखोइ अनिबु फुबा लोइरबा मतुंग मखोइ अहुम अदु मफम अदुदगी थोखिरमी असुमना मखोइ अहुमना थोखिबा अदुदा मफम अदुदा लेरिबा स्टूडेंट सिंग अदुना हुंगताई स्कूल असिदगिदी हुंगवई स्कूलना फबा हेली हाइदुना मफम अदुदगी छात्र सिंग अदुबु मखोइगी मतुंग इनदुना चटखिरमी अदुगी मतुंग मास्टर हुंग अदु मागी स्कूल अदुदा लाअमी माना स्कूल अदुदा हलकपा मतमदा मफम अदु इचिक चिकतुना लेरमी स्कूल अदुगी मनुंगदा चेनफु अदु वाइतैदुना लेरमी मास्टर हुंगबु उबा मतमदा महाक मास्टर हुंगी मनाक्ता चंगसलक्तुना मास्टर हुंगदा थोखिबा थौदो खुदिमक लोइना तमम्मी वारी सिंगदु ताबा मतमदा मास्टर हुंग अदु अदुकी मतिक साउनिंगदुना हुंगै स्कूल तमना चेनखिरमी मागी मतुंगदा चेनफुजु इनरमी मास्टर हुंगना हुंगैगी स्कूल अदु यौरकपा मतमदा लेरमीबा मोइगी मास्टर अदुना मास्टर हुंगबु यामना करेमनबा मओंगदा असुमना हाइरमी मास्टर हुंग हौजिकती नंगी स्टूडेंट पुंबा आइगी लोइना ओइरे हौजिकती नंगी नफमदा कना अमतबु लेइत्रे अदुबु नंगी दमक स्टूडेंट अमत लेइत्रे हाइदुना अवाबा तौगनु मफम असिदा नहाक इंचार्ज ओइना लेइबा यागनी मतम अदुदा मास्टर हुंगना असुमना हाइरमी अइना नखोइगी नफम असिदा इंचार्ज ओइनबगी दमक लाक्पा नते अइना नखोइगी स्कूल असिदा चैलेंज तौबा लाक्लिबनी मतम अदुदा मखोइगी मास्टर अदुना असुमना हाइरमी मफम असिदा नंगी छात्रसिंगी ममांगदा नंगबु फुबा अदु मखोइगी ममांगदा उहनिंगदे अदुना नंग मफम असिदगी चटख्रो हाइरमी मास्टर हुंगना असुमना खुमई मदुगिदमक अइना करिसु खंदे मफम असिदा ओइनिंगबो ओइसनु मसि पुंबा नंगना थोअनबा ngaktani मास्टर अदुना अमु हाइरई मास्टर हुंग नंग अमुक्तंगदी फजना खंथको करिगुंबा नंगना मफम असिदा फाइट तौरुबा तारगदी नंग अमुक हन्ना मफम असिदा चंगकपा ngamlaroi मास्टर हुंगना असुमना हाइरई अइ अदुगिदमक करिसु खंदे अइ हौजिक नखोइगा थेंगननबगिदमक रेडी द लेरे हाइरमी मतम अदुदा चेक थुगाइखिबा मिस्टर लिंग अदुना फरे अदुदी नंग मफम असिदा फाइट तौबा पामलबनिना अइखोइ अनि फाइट तौरसि हाइदुना मखोइ अनि मफम अदुदा फुनबा हौरअमी असुमना फुनरकपा मतमदा मिस्टर लिंग अदुबु मास्टर हुंगना यामना तमथीबा मओंगदा मफम अदुदा फुरम्मी मिस्टर लिंग अदुबु मास्टर हुंगना फुबा अदुदा मखोइगी मास्टर अदु मफम अदुदा थोलके तौरम्मी अदुबु मखोइगी चैंपियन अदुना मास्टर अदुबु खामदुना महाक मफम अदुदा मास्टर हुंगा फुननबा सेम सारम्मी अदुगा मखोइ अनि फुनरकलम्मी असुमना मखोइ अनिना फुनरकपा मतमदा मास्टर हुंग अदुबु चैंपियन अदुना अदुकी मतिक थीना फुरकलम्मी मास्टर हुंग अदुबु चैंपियन फुबा मतौ अदुदा चेनफुना मास्टर हुंगी मतेंग पांगनबा चंगे तौरम्मी अदुबु तंजा अदुदा महाक पाइना हाइखिबा अदु निंगसिंगम्मी करिगुंबा मतमदा मतंग चादना स्नेक फिश स्टाइन असिबु सिजनगनु हाइबदु महाकना मतम अदुदा निंगसिंगम्मी असुमना निंगसिंगकपा अदुदगी महाक मफम अदुदा मिस्टर हुंगी मतेंग पांगनिंगलबसु तुमिन्ना लेप्तुना लेरम्मी स्कूल मनुंग असिदा मखोइना फुनरिबा असि गेट की वांगमदगी छेंग क्वांगनसु लोनना येंगदुना लेरिबनी मतम अदुदा पाइ चेंग ताइसु मफम अदुदा लाअमी
ꯑꯗꯨꯕꯨ ꯁꯦꯡ ꯀ꯭ꯋꯥꯡꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯦꯝꯄꯤꯌꯟ ꯑꯗꯨꯅ ꯃꯥꯁꯇꯔ ꯍꯨꯡ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯐꯨꯔꯛꯄ ꯑꯗꯨꯗ ꯃꯥꯁꯇꯔ ꯍꯨꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯁꯇꯔ ꯍꯨꯡꯅ ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯆꯦꯝꯄꯤꯌꯟ ꯑꯗꯨꯅ ꯃꯥꯁꯇꯔ ꯍꯨꯡꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯆꯦꯝꯄꯤꯌꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯝꯃꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯃꯥꯁꯇꯔ ꯍꯨꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯝꯄꯤꯌꯟ ꯑꯗꯨꯅ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯁꯨ ꯑꯩꯒ ꯐꯥꯏꯠ ꯇꯧꯕ ꯄꯥꯝꯂꯤꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟ ꯐꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯦꯟ ꯐꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯅꯕ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ "ꯑꯩ ꯅꯪꯒ ꯐꯨꯅꯕ ꯉꯝꯃꯣꯏ" ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯆꯦꯝꯄꯤꯌꯟ ꯑꯗꯨꯅ "ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯆꯦꯟ ꯐꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯟ ꯐꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯔꯛꯄ ꯑꯗꯨꯗ ꯆꯦꯟ ꯐꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯈꯔ ꯐꯨꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯨꯅꯕ ꯂꯦꯞꯄꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯝꯄꯤꯌꯟ ꯑꯗꯨꯅ ꯍꯟꯕ ꯂꯩꯇꯅ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯆꯦꯟ ꯐꯨꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯁ꯭ꯅꯦꯛ ꯐꯤꯁ ꯁ꯭ꯇꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯐꯦꯟꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦꯟ ꯐꯨꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯁꯦꯡ ꯀ꯭ꯋꯥꯡ ꯑꯗꯨꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯝꯄꯤꯌꯟ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯥꯏꯜ ꯑꯃꯕꯨ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯁ꯭ꯇꯥꯏꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯏ?" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯒꯤ ꯃꯃꯤꯡ ꯄꯦꯌꯤꯡ ꯃꯥꯏꯇꯤ ꯁ꯭ꯇꯥꯏꯜ ꯀꯧꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅꯁꯨ "ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯁ꯭ꯇꯥꯏꯜ ꯑꯃ ꯂꯩ" ꯍꯥꯏꯗꯨꯅ ꯁ꯭ꯅꯦꯛ ꯐꯤꯁ ꯁ꯭ꯇꯥꯏꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯆꯦꯟ ꯐꯨꯅ ꯁ꯭ꯅꯦꯛ ꯐꯤꯁ ꯁ꯭ꯇꯥꯏꯜ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯦꯡ ꯀ꯭ꯋꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯅꯨꯡꯗ ꯆꯦꯝꯄꯤꯌꯟ ꯑꯗꯨꯒ ꯁꯦꯟ ꯐꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯁ꯭ꯇꯦꯞ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯆꯦꯟ ꯐꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯅꯦꯛ ꯐꯤꯁ ꯁ꯭ꯇꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯁꯇꯔ ꯍꯨꯡꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟ ꯐꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯦꯟ ꯐꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯆꯦꯟ ꯐꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯀꯣꯡꯐꯨ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯁꯤꯗꯤ ꯁ꯭ꯇꯦꯃꯤꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯇꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯆꯦꯝꯄꯤꯌꯟ ꯑꯗꯨꯅ ꯑꯃꯨꯛ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯐꯖꯕ ꯁ꯭ꯀꯤꯟ ꯀꯌꯥꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯁꯇꯔ ꯍꯨꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟ ꯐꯨ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯦꯟ ꯐꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯈꯣꯏꯒꯤ ꯁꯤꯗꯒꯤꯁꯨ ꯆꯦꯟ ꯐꯨꯒꯤ ꯀꯣꯡꯐꯨ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯆꯦꯟ ꯐꯨꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯆꯠꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯨꯡꯇꯥꯏ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯏꯟꯅꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯁꯦꯡ ꯀ꯭ꯋꯥꯡꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯆꯦꯟ ꯐꯨꯅ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯄꯥꯏꯅ ꯊꯝꯃꯝꯕ ꯆꯤꯊꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯊꯝꯃꯝꯃꯤ, "ꯆꯦꯟ ꯐꯨ, ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯂꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯁ꯭ꯅꯦꯛ ꯐꯤꯁ ꯁ꯭ꯇꯥꯏꯜꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯊꯅꯝꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗ yengduna nahak ꯀꯣꯡꯐꯨ ꯑꯗꯨꯕꯨ ꯐꯖꯅ ꯇꯝꯃꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ "ꯑꯣꯜ ꯃꯦꯟ" ꯀꯧꯗꯨꯅ ꯃꯍꯥꯛ ꯄꯥꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯥꯏ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯏ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯝꯃꯒ ꯂꯩꯔꯤꯉꯩ ꯆꯦꯡ ꯀ꯭ꯋꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯏꯅ ꯁꯦꯡ ꯀ꯭ꯋꯥꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯧꯖꯤꯛ ꯑꯣꯜ ꯃꯦꯟ ꯑꯗꯨꯕꯨ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯣꯜ ꯃꯦꯟ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯏꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯣꯜ ꯃꯦꯟ ꯑꯗꯨꯕꯨ ꯊꯤꯔꯤꯕꯅꯣ?" ꯁꯦꯡ ꯀ꯭ꯋꯥꯡꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯅꯪ ꯑꯣꯜ ꯃꯦꯟ ꯑꯗꯨꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ?" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ "ꯑꯣꯜ ꯃꯦꯟ ꯑꯁꯤ ꯑꯩꯒꯤ ꯃꯥꯁꯇꯔꯅꯤ" ꯍꯥꯏꯒꯦ ꯇꯧꯔꯒ ꯃꯥꯁꯇꯔ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛ ꯅꯪꯒꯤ ꯃꯥꯁꯇꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯉꯣꯟꯗꯁꯨ ꯃꯥꯁꯇꯔ ꯍꯥꯏꯅ ꯀꯧ"꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ "ꯑꯗꯨꯗꯤ ꯅꯍꯥꯛꯁꯨ ꯃꯥꯒꯤ ꯀꯂꯤꯛꯂ?" ꯍꯪꯉꯝꯃꯤ꯫ ꯁꯦꯡ ꯀ꯭ꯋꯥꯡꯅꯁꯨ "ꯍꯣꯏ, ꯃꯥꯅꯤ" ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯟ ꯐꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤꯗꯣ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯁ꯭ꯇꯦꯞ ꯈꯔꯕꯨ ꯇꯧꯗꯨꯅ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯊꯥꯖꯅꯕ ꯎꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅꯗꯤ ꯃꯍꯥꯛꯄꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯦꯟ ꯐꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯗꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯖꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯖꯅꯕ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯐꯥꯏꯠ ꯇꯧꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ "ꯀꯔꯤꯒꯨꯝꯕ ꯐꯥꯏꯠꯁꯤ ꯑꯩꯅ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯃꯥꯁꯇꯔ ꯀꯧꯒꯗꯧꯕꯅꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯆꯦꯟ ꯐꯨꯅ ꯃꯍꯥꯛꯀꯤ
snake fish style sijanaduna Sheng Kuangi mafamda attack taunaба taurammi adubu Sheng Kuangna Chien Fubu mafam aduda yamna laiba mawongda fajana furami asumna funaba adu loiraba matungda Chien Funa Sheng Kuangi mafam aduda asumna hairami nangi funabagi skill asidi aduki matik fajai aduga nangna kholakpa asisu aduki matik nai hairami amuksu makhatana asumna hairai nangna aibu komfu tambigera haiduna matam aduda Sheng Kuangna asumna hairai nangi master aduda hana fajana tamalukho haiduna matam aduda Chien Funa yamna nungaitana asumna hairai aigi master adudi mafam asi thadoktu satkhre haiduna pai adu mafam asi thadoktu satkhre haiba matam aduda Sheng Kuang adu yamna pakhatna hangami mahak mafam kadaida satkrino matam aduda Chien Funa hairami aisu mafam kadaida mahak satkribano haiba khangde adubu mahak aigi inakta yamna thuna lakani hairami karigumba mahakna laklabadi ai nangi nanakta sungsoi soidana laaga paw adu tamge hairami Chien Fugi mafamda Sheng Kuangna asumna hairai old man aduna lakpa matamda nahak aingonda sungsoi soidabida paw adu tamau aduga aina mabu thirami haiba asidi mangonda haiganu karigumba aiga maga thengnaraba matamda ai magi mafamda surprise oina utke hairami hairiba wahai adu Chien Fu nasu yarami Chien Fu adu magi leifamda halaklaba matung mahak chair amada famduna wakhan khanduna leirami aduga mahakna asumna khalami magi snake fish asidagidi haujiki nupa adugi step sing aduna aduki matik heli haiduna mahakna khalami asumna famlambadagi mahakna snake fish ki lairik adubu mahakna yengakpa matamda lairik adubu yomduna leiriba phi adugi manungda lairik adubu di yauramdre mahakna lairik adu kadaida leikhre haiduna yengakpa matamda makhada loina lairik adu sagaiduna leirami matam aduda mana khangami madudi masigi lairik asi magi haudong aduna sagairibani haiba asi magi haudong aduda mana yengakpa matamda haudong adugi mamangda lin amabu leirami lin aduna haudong aduda attack tawrakpa matamda haudong adugi makhut aduna yamna thuna lin adubu khotuna mafam aduda hatoami lin adubu mafam aduda hatkhiba aduda Chien Funa magi haudong adubu mafam aduda thagalami aduga matam aduda mahakna karigumba amabu khalaami madudi magi snake fish amadi cat claw ani si pullabadi kana amatana mahaku maithiba piba ngamlaroi haibasi mahakna matang aduda khalami adugi matung mahak snake fish amadi cat claw ani punduna mahak mafam aduda yamna akanba mawongda practice kaya ama tawrami nakal amaromda pai adu mafam amada laami mana laiba lambi aduda mi amabu thauri yanduna hatuaga thamami mi adubu mahakna yenglingai matam aduda nakal amaromdagi umarumdagi magi mafamda thang ama langaktuna attack tawraami thang aduna panba matamda mahak mafam aduda taaduna leikhirami paina takhiba aduda nupa adu mafam aduda thoglai mafam asida thoglakliba nupa asi paiga ngasai ahanbada yum amagi manungda changluba matamda priest nupa aduga puna funakhiba nupa aduni matam aduda pai adu mafam adudagi hogalaklami thang aduna paliba mafam adudi paina pairiba surup puthaknaba masai aduda panba oirami nupa adugi mafamda paina asumna hairami karigumba hiram amai hektada nangna kaidaunungda aibu laina hatpa ngamloi asi hairaba matungda nupa aduna paigi mafamda attack taunaba chongsillaklami aduga makhoi ani mafam aduda yamna fajaba mawongda fighting ama tawrami asumna makhoi ani na fight taunaba matam asida makhoi gi oiba aduki matik ahaiba style kaya amabu taunaduna makhoi ani yamna tamthina mafam asida phunarami adubu makhoi ani na phunaba matam asida paigi snake fish style asi sijanaduna nupa adubu mafam aduda yamna tamthiba mawongda hatoami nakal amaromda ikhoida Chien Fu adu magi leifam aduda amu ulai mana mamai adu leithorakpa matamda mafam aduda pai adubu laami pai adu lakpa uba matamda mahak aduki matik haraurami Chien Funa paigi mafamda asumna hairami nang kadaida salubage ai nangbu yamna miss tawi hairami matam aduda paina su hairai aisu nangbu miss yamna tawi aigi thabak amagi damak ai chatlubani hairami matam aduda ikhoida amuk awu adu amu ulai awu aduna cha semba matamda magi khuttagi karigumba poison kharabu cha adugi manungda hapchalami aduga matam aduda Chien Fuda cha launabagi damak kaura ami Chien Funa su awugi manakta laktuna cha adubu lorami adubu matam aduda cha adudi aduki matik sarami cha aduna saramba aduda mahakna cha adubu inghanaba pururaba matungda pai makhoi anina cha adubu mafam aduda thaami makhoi anina cha thaiba adubu awu aduna thongnau marumdagi yamna lotna yengduna leirami makhoi anina cha thakna wari sanaba matamda Chien Funa paigi mafamda asumna hairami nupa amana nangbu mafam asida hangbala ami haina matam aduda paina kanano haiduna hangami
ꯑꯗꯨꯕꯨ ꯆꯦꯟ ꯐꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯪꯕ ꯃꯤꯅꯤ꯫ ꯄꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯅ ꯈꯪꯕ ꯃꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯄꯥꯏꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯐꯝꯃꯝꯃꯣ, ꯑꯩ ꯃꯍꯥꯛꯄꯨ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯦꯟ ꯐꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨꯗ ꯁꯦꯡ ꯀ꯭ꯋꯥꯡꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯦꯡ ꯀ꯭ꯋꯥꯡ ꯎꯕ ꯃꯇꯝꯗ ꯆꯦꯟ ꯐꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯪꯕꯨ ꯀꯧꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯍꯧꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯦꯟ ꯐꯨꯅ ꯃꯥꯕꯨ ꯃꯅꯨꯡꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯆꯦꯟ ꯐꯨꯅ ꯁꯦꯡ ꯀ꯭ꯋꯥꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯃꯅꯤꯡꯗ ꯐꯝꯃꯒ ꯂꯩꯍꯧꯔꯤꯕꯅꯤ, ꯑꯩꯒ ꯋꯥꯔꯤ ꯍꯧꯖꯤꯛꯇ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯁꯦꯡ ꯀ꯭ꯋꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯒꯟꯒꯤ ꯀ꯭ꯂꯣꯒꯤ ꯁ꯭ꯇꯥꯏꯜꯗ ꯄꯥꯏꯕꯨ ꯍꯥꯠꯅꯤꯡꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯛꯑꯝꯕꯒꯤ ꯆꯥꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯈꯛꯇꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯑꯣꯜ ꯃꯦꯟ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯏ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯜ ꯑꯗꯨꯗ ꯄꯥꯏꯅ ꯀꯔꯝꯅ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯈꯣꯡꯎꯞꯀꯤ ꯃꯃꯤ ꯑꯗꯨꯕꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯜ ꯑꯁꯤꯕꯨ ꯀꯥꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯎꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯔꯛꯄ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯋꯥꯜ ꯑꯗꯨꯗ ꯅꯞꯄꯒ ꯀꯥꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯕꯨ ꯇꯥꯅꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯡ ꯀ꯭ꯋꯥꯡ ꯍꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯆꯦꯟ ꯐꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯜ ꯑꯗꯨꯗ ꯀꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯋꯥꯜ ꯑꯗꯨꯗ ꯀꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯩꯔꯥꯛ ꯑꯃꯕꯨ ꯄꯨꯁꯜꯂꯛꯇꯨꯅ ꯋꯥꯜ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯆꯦꯟ ꯐꯨꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯊꯛꯇ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯊꯥꯡ ꯑꯗꯨꯅ ꯈꯔꯕꯨ ꯁꯣꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯁ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯤꯁ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯆꯦꯟ ꯐꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯃꯈꯜ ꯑꯃꯠꯇꯒꯤ ꯄ꯭ꯔꯤꯁ ꯅꯠꯇꯦ, ꯑꯩ ꯔꯨꯁꯤꯌꯥꯗꯒꯤꯅꯤ, ꯔꯨꯁꯤꯌꯥꯗꯒꯤ ꯂꯥꯛꯄ ꯐꯥꯏꯇꯔ ꯑꯃꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯑꯁꯤ ꯏꯒꯟ ꯀ꯭ꯂꯣꯒꯤ ꯃꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯅꯦꯛ ꯐꯤꯁ ꯀ꯭ꯂꯥꯟꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯄꯪꯕ ꯁꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯥꯁꯇꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯧꯖꯤꯛꯇꯤ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯁꯥꯒꯨꯝꯕꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯕꯁꯨ ꯆꯦꯟ ꯐꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯍꯩꯖꯕ ꯁ꯭ꯀꯤꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯗꯤꯐꯦꯟꯁ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯤꯁ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯐꯥꯏꯠ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯁ꯭ꯅꯦꯛ ꯑꯃꯗꯤ ꯀꯦꯠ ꯀ꯭ꯂꯣꯒꯤ ꯁ꯭ꯇꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ mafam aduda priest adubu mahakna hatoami. Nakal amaromda pai aduna asum chelakpa matamda ching mathaktagi sengkwang aduna chongtharaktuna magi mamangda thatlami. Makhoi ani mafam aduda funagadawbagi step semnaduna leirami. Sengkwangna pai cheng-taigi mafamda asumna hairai nangna matam khudingmakta aingondagi chenaba honarabasu nahak aigi ikhuttagi kayam kuina chenba ngamgani. Haujikti nahak aigi khutta tare. Paina asumna hairai aina nangi nafamdagi chenba nate aduga nangna khalamgani nangi igan klogi mamangda kana amatabu lepa ngamde haiduna adubu nangna khaliba adu aranbani. Matam aduda Sengkwangna noaga asumna hairai changlaba sahi kaya asibu aikhoigi igan klo asibu namthabinaba malem asida kanasu tholaktri aduga ngasi nangi aroiba numit asida nangsu igan klo na kayagi matik sathi haibasi namit pena yenghoro hairami. Matam aduda Pai Chang-tien asumna hairai nangi adugumba dab aduda aina kigadawba nate ai haujik nanga lanthengnanabagi damak sem saba loire hairami. Asumna tawduna makhoi ani mafam aduda yamna tamthiba mawngda fight tawnara'ami. Makhoi ani na funabagi style asi ayengba aikhoigi mittasu aduki matik penba haibadu oirami. Amana igan klo sijanaduna yamna tamthiba mawngda attack tawrami aduga amana snake fish sijanaduna mafam aduda defense amadi attack kaya tawnaduna makhoi ani mafam aduda yamna fajaba mawngda fight tawrami. Makhoi ani na asum funarakpa matamda Sengkwangna Paigi mafamdagi lakjaba helami. Asumna makhoi ani na funabada Pai adu mafam aduda khara soami aduga Pai adu makhada taaduna leirami. Pai na asumna makhada taraga leiba matam aduda Sengkwangna asumna hairami kaidore lin hanuba asi mafam asida sidorabra ngasidi nangi aroiba numitni haiduna mahaki igan klogi khujil adu sijanaduna mahakna mafam aduda Pai bu hanabagi damak chongsalaklammi. Adubu matam aduda Chien Fu laktuna magi makhut adubu phaduna mafam adudagi Sengkwangbu kauthoraklami.
ꯑꯗꯨꯒ ꯆꯦꯟ ꯐꯨꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯁꯦꯡ ꯀ꯭ꯋꯥꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯗꯨꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯁꯇꯔꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯍꯟꯕ? ꯁꯦꯡ ꯀ꯭ꯋꯥꯡꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯃꯆꯥ ꯅꯪꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯥꯁꯇꯔ ꯑꯁꯤꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯄ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪ ꯃꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯏꯒꯤ ꯋꯥꯗꯨꯗ ꯆꯦꯟ ꯐꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯩ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯃꯥꯁꯇꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯅꯪꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁ꯭ꯅꯦꯛ ꯐꯤꯁꯀꯤ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯍꯩꯔꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯁ꯭ꯅꯦꯛ ꯐꯤꯁꯀꯤ ꯁ꯭ꯇꯥꯏꯜ ꯑꯁꯤꯕꯨ ꯈꯪꯉꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯄꯨ ꯆꯦꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯦꯟ ꯐꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯄꯪꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡ ꯉꯥꯡꯉꯤꯕ ꯅꯍꯥꯛꯀꯤ ꯅꯌꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯗꯦꯛꯄ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯑꯕ ꯅꯪꯅ ꯑꯩꯒꯤ ꯌꯥ ꯊꯤꯗꯦꯛꯀꯅꯤ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯣꯏꯅ ꯊꯤꯗꯦꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯥꯏꯠ ꯇꯧꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯕꯨ ꯆꯦꯟ ꯐꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯅꯦꯛ ꯐꯤꯁ ꯁ꯭ꯇꯥꯏꯜ ꯑꯃꯗꯤ ꯀꯦꯠ ꯀ꯭ꯂꯣ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯐꯦꯟꯁ ꯇꯧꯗꯨꯅ ꯁꯦꯡ ꯀ꯭ꯋꯥꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯡ ꯀ꯭ꯋꯥꯡꯅ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ, ꯅꯪꯒꯤ ꯁ꯭ꯇꯦꯞ ꯑꯗꯨꯗꯤ ꯁ꯭ꯅꯦꯛꯀꯤ ꯁ꯭ꯇꯦꯞ ꯅꯠꯇꯦ, ꯀꯔꯝꯕ ꯃꯈꯜꯒꯤ ꯁ꯭ꯇꯦꯞꯅꯣ ꯍꯪꯉꯝꯃꯤ꯫ ꯆꯦꯟ ꯐꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯁ꯭ꯇꯦꯞ ꯑꯁꯤ ꯀꯦꯠ ꯀ꯭ꯂꯣꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁꯦꯡ ꯀ꯭ꯋꯥꯡꯒꯤ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯐꯥꯏꯇꯤꯡ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯅꯦꯛ ꯐꯤꯁ ꯁ꯭ꯇꯥꯏꯜ ꯑꯃꯗꯤ ꯀꯦꯠ ꯀ꯭ꯂꯣ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯁꯦꯡ ꯀ꯭ꯋꯥꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯥꯋꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯀꯧꯔꯛꯑꯒ ꯅꯪꯒꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅꯁꯨ ꯑꯩꯒꯤ ꯃꯥꯁꯇꯔ ꯑꯁꯤꯅ ꯇꯝꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯑꯥꯋꯨ ꯑꯗꯨꯅ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯊꯥꯡꯅ ꯊꯤꯜꯂꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯏꯅ ꯊꯤꯜꯂꯛꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯊꯤꯗꯦꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯥꯋꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯁ꯭ꯅꯦꯛ ꯐꯤꯁ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯨꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯒꯟ ꯀ꯭ꯂꯣ ꯈꯛꯇꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯊꯛꯈꯤꯕ ꯆꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯄꯣꯏꯖꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯟꯈ꯭ꯔꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯖꯟ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯏꯖꯟꯒꯤ ꯔꯤꯌꯦꯛꯁꯟ ꯂꯥꯛꯄ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯑꯗꯨꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯥꯋꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯑꯥꯋꯨ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯑꯥꯋꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯥꯋꯨ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯄꯪꯕ ꯅꯨꯄꯥ, ꯅꯪꯅ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯗꯤ ꯆꯥ ꯑꯁꯥꯕ ꯑꯁꯤ ꯊꯛꯇꯦ, ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯆꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯏꯪꯕ ꯆꯥ ꯑꯣꯏꯅ ꯊꯛꯏꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯥꯋꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯥꯏꯅ ꯆꯦꯟ ꯐꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯀꯦꯠ ꯀ꯭ꯂꯣ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯑꯗꯨꯕꯨ ꯁ꯭ꯅꯦꯛ ꯐꯤꯁ ꯀꯦꯠ ꯀ꯭ꯂꯣ ꯍꯥꯏꯕꯁꯤꯗꯤ ꯐꯖꯗꯦ, ꯑꯗꯨꯅ ꯃꯃꯤꯡ ꯑꯇꯣꯞꯄ ꯑꯃ ꯊꯣꯟꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯐꯨꯅꯁꯨ ꯃꯃꯤꯡ ꯑꯇꯣꯞꯄ ꯑꯃꯠꯇ ꯊꯣꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯇꯔ ꯄꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯃꯤꯡ ꯑꯁꯤ ꯁ꯭ꯅꯦꯛ ꯏꯟ ꯗ ꯏꯒꯟ ꯁꯦꯗꯣ ꯍꯥꯏꯅ ꯀꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯁ꯭ꯅꯦꯛ ꯏꯟ ꯗ ꯏꯒꯟ ꯁꯦꯗꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁ꯭ꯇꯥꯏꯜ ꯑꯃꯕꯨ ꯇꯧꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫